Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Deputy CM Lo City Kona ngasi Leikhidraba MLA Bungsagin Valtegi Emung Manungga Unakhre. Minister expand torokpada Cabinet Minister ama fangnaba isor khurumsi haina Rabina phongdorakli. Excise Department ki vehicle manga launch tawkhre. Deputy CM Lo City Kona ngasi Leikhidraba MLA Bungsagin Valtegi Emung Manungga Unakhre. Kanglup ki irang manung haukiba Chahida Imphagi Rims Rata Miyamgi Mob Amana attack tawbadagi soktuna matam sangna laikanaraba matung laikanaba ngamdana Leikhidraba Thanlon Kendragi MLA Bungsagin Valtegi misi NIA natraga CBI na thizil handuna mara leba sing cherak pigedabani loinana MLA asina pamjaramba tonghanba district pidriba phawba Leikhidraba asigi aroiba mathau mongam pangtholoi haira imung manung amasung zomi coordinating committee gi makedegi khongjang changsindana lakhiba aduga mari leinana ngasi deputy chief minister Losi Dikhona Chuchangpoda chatuna wari sanakhre ngasi deputy chief minister asina Leikhidraba MLA Valtegi imung manung amadi zomi coordinating committee gi mihut singa wari sanakhiba aduda deputy chief minister amasung sarkar gi makedegi MLA Bungsagin Valtegi Leikhidrabada awaba phongdokhi loinana government ki makedegi lisingani kolumdoi gi memory te thokiba thodok adugi matangda mapung fana thizinduna mara lebesing adu phaduna justice purakani habigi chap chaba firep adu thamki loinana mifam aduna hingsa gi thodok aduna maram oiraga MLA aduna Leikhidraba asigi matangda investigation gi thabak asi hena thujin chathanaba khanganki loinana athubada santi thamnaba amasung sugi framework makhada political solution asi hena kumang chokshil hanbagi matangda khanaki Minister expand torokpada Cabinet Minister ama fangnaba isor khuramsi haina phongdorakli. Chief Minister Y Khemchana lutingba sarkar asigi Minister expand torokpada Cabinet Minister ama fangnaba isor khuramsi lam asibu konbiriba ibuda wangbrena chanbiduna kendragi MLA asigi mafam ama kanba ngamnaba aikhoi khudingmak honaminasi haina BJP Mayang Imphal Mandagi President Irom Rabina phongdokre. Ngasi Mayang Imphal Kendragi manung chanba Chabung Company awang lekai nongna saba Youth Sports Welfare Association gi building ama Mayang Imphal Kendragi MLA Kongkham Robindrona sangaduna miyanda khusinabagi thoramda Irom Rabina wafamasi phongdokibani mahakna makhatana haikibada MLA ke Robindrona miyamda thajaba thamduna lakli loinana MLA nasu maikei asigi miyamgi ihul khangna thabak torakani habigi thajaba lei haiki Thoram aduda MLA ke Robindrona haikibada miyamna nationalized bank ta account hangduna thambiyu sarkar gi maikedigi kari tawba yabage habidu mahaki maikedigi yamna kana honari angang singisu kari tawsige lairik tamhana bahona bada wariba mayam asi yenglaga sarkarna kari tawba yabage habidu khanari haiki Excise Department gi vehicle manga launch tawkhre ngasi numit yongma matong pung 12 minute ni furom taba matamda Chief Minister Y Khemchana CM Banglo Getagi Excise Department sizinagada Bolero pickup manga flag off tawduna lamthakre Thoramaduga mari lenana Chief Minister ngasi Excise Department gi oina gari sing launch tawkhiba asi state asigi mapong kayada illegal liquor sing asi mapong fana fagat pangamnabani haiki Thoramaduga mari lenana Excise official amana phongdokhibada ngasi Excise Department gi oina Bolero pickup manga launch tawkhiba asi state plan ki makhadagi government gari sing asi leraga khusinar khibani gari sing launch tawkiba asina department gi officer sing na chingama sung tamgi mafam sing da chatuna department gi mathau taba thabak sing mapung fana paikhat pangamlagani loinana department asigi award pa staff sing asisu sarkar na athubada hapirakani habigi thajabalei haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Yausang Festival na lakpada mapam khudimakta sports pangthokpa yaungna ingtapa purakpa oirasanu haina nongyaina phongdorakli Hayeng March 3 dagi hona numit mangani chupna state asigi mapam khudimakta pangthokadoriba Yausang Festival na lakpada maipakna sports pangthokpa galunena
state asida ingtapa purakpa oirasanu haina Manipur Olympic Association gi former vice president oibagi mathakta Human Rights Commission gi former member NG Noyaina miyamda pirakpa yaifa paujal amada hairi yaifa paujal asina makhatana haribana lamyanba irabatna yausang sports asi hodoklamkhibani sports na masama uphaba wakhal puning chawkhatpa tengbanba yalhau nat yokhapa amana amabu ikai khunaba nungsinaba amata oiba maraibak nungsiba manaba khunai ama sagatpa ngami mahakna Manipur Olympic Association gi thokai puringi matamdasu association na warep laudana government ka wari sanaba yauna taksin badagi government ka kusamnaduna English ngani tarama nipandagi Kangrup chani rom henbagi mathakta leiba awang nongpok state nipangi North East Games amasung lisingani kuni thoidagi Manipur State Games pangthokpa haukhrai game asina awang nongpokta sports revolution torpa ngamlagani awang nongpoki state singda matik chaba budget hapa amasung matamga chana ba sports policy shemduna sports yo khanaba honasi haina former human right member asina makhatana hairakli Iran gi naval warship mapan thugai khre Iranian Revolutionary Guard Corps gi headquarter yauna military installation kaya chauna mang takle US amasung Israel na Iran gi mathakta chatharakpa air strike hena kansin kibaga lunana Iran gi naval warship mapan thugai khre Iranian Revolutionary Guard Corps gi headquarter thugai khre haina US President Donald Trump na phongdokkhre Central Command na handle toba account thagalakhiba video post amagi matung ina US gi Navy ship tegi kapsilakhiba missile sing aduna Iranian Revolutionary Guard Corps gi headquarter adu chauna amanga ta thogan khibani US Central Command gi maikadigi makhatana haribana haukiba chahi nifutaret ki matam asida Iranian Islamic Revolutionary Guard Corps gi maikadigi American listing amagi mathakta hatkhi America asi malemda khwaidigi sakti leireba lebak amani maramaduna Iranian Revolutionary Guard Corps na matam sangna US ki forcing asi thengnaba ngamagi sakti leiroi Middle East ta hauzik oirakli bapibam asigi matangda US President Donald Trump na haikibada US amasung Israel na Iran gi mathakta chathariba joint strike asi tha amagi maya chatharaba yai yamdrabada chayol mari natraga mangadi Iran gi mathakta air strike chathagigani masina yamna aruba amasunate US ki oina lan asigidamak nomai maru amadi darkar leba khulai sing matik chana lai malem gi tongan mafam khudimakta makhoi gi leiriba base singda nomai maru yauna bomb to kaya marang kaina paishinduna thamni Iran gi maikadegi hauzik US ka wari shanaba pamle US ki maikadegi di leiribe irang asi wari shanaduna loishinaba honabada yadaba amata leite haiki maragasida Oman gi foreign minister gi maikadegi US amasung Iran anigi marakta ceasefire tawnaduna santi puraknaba appeal tawkhre Iran gi foreign minister Abbas Argasi gi maikadegi Iran na sakti pamagi wafam phongdokhibaga lunena leiriba lan asi hena pakthok chawthoktana ba honabagi apambasu phongdorakre haina Oman gi foreign minister asina makhatana phongdokhi culture gi lamda Manipur yamna wangba purup ama oibatanatana culture na ekhoi gi saktak libani haina Gunachandra na phongdorakli pokpadagi siba phawbada honglali bachanabi gi matangda nomagi oina khananinaba mifam ama ngarang Imphal iski manung chanba khundrakpam kendra leba pangai yangdong amasung yumnam khunau khul anigi club mairapai bi village authority amasung singlup singalonena amesco amakshu amasung Manipuri nat kanbalup kapuna khusamnaduna mifam pangthokre hari amesco na thadurakpa chirolamana haribana mifam aduda Manipuri nat kanbalup ki president Oza Gunachandra na phongdokhibada Manipur da hongli ba nat ki saktam asida lekai gi club khulgi club mairapai bi singlup organization amasung association singna thawai hakchang yauna puna ngamina hudrabadi maite ekhoi gi saktam asi mangsilaktuna ekhoi gi leijariba fajakhraba nat ki saktam asi mukhragani hauzik ba pangthoknariba pokpadagi siba phawgi thoram asida mapu pandaba amagum pangtaw tobasi print amasung electronic media da panglauda lauraga kanagadabat nate thabak oina pangtotuna lekai da leiba ahallaman singna ekhoigi icha isu singda nat karino culture karino habido khanghanabat honaba tangai fade maramaduna khulgi authority singna tha amagi manungda nomata oirabasu nat kamari lenaba topic ta discussion tobiyu Manipuri ama oina ekhoigi lon iek amasung culture da mikha pondaba lamdam amani ekhoigi ipa ipu singna ekhoigi culture mayek singna thambiram ki adubu
ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯏꯁꯥꯒꯤ ꯀꯜꯆꯔ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯆꯠꯅꯕꯤꯕꯨ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯈꯤꯕꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯜꯆꯔꯗ ꯂꯥꯏꯔꯕꯒꯨꯝ ꯂꯩꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯜꯆꯔꯒꯤ ꯂꯝꯗꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯕ ꯐꯨꯔꯨꯞ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯀꯜꯆꯔꯅ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯇꯥꯛꯂꯤꯕꯅꯤ꯫ ꯀꯜꯆꯔ ꯂꯩꯖꯗꯕꯁꯤꯡꯅ ꯀꯂꯛꯅꯐꯝ ꯑꯣꯏꯕ ꯂꯝꯗꯝ ꯑꯃꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯅꯥꯠꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯃꯁꯛ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯃꯤꯟꯅꯗꯨꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯁꯤ, ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯅꯈꯤ꯫ ꯂꯣꯏꯅꯅ ꯇꯥꯏꯕꯪꯁꯦꯝꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯃꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯄꯣꯂꯣ ꯌꯣꯛꯈꯠꯄꯒꯤ ꯃꯤꯡꯗ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯃꯤꯁꯒꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯕꯤꯖꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟड ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯣ ꯌꯣꯛꯈꯠꯄꯒꯤ ꯃꯤꯡꯗ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯃꯤꯁꯒꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯂꯧꯃꯤ ꯀꯥꯡꯂꯨꯞ ꯂꯝꯐꯦꯜ ꯂꯧꯀꯣꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ.ꯑꯩꯆ. ꯕꯤꯖꯣꯏꯅ ꯉꯁꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯦꯟড ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ IAS ꯑꯣꯐꯤꯁꯔꯁꯤꯡ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯀꯌꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕꯅꯤ꯫ ꯑꯦꯛꯇꯤꯡ ꯆꯦꯌꯔꯃꯦꯟ ꯕꯦꯗꯖꯤꯠꯅ ꯉꯔꯥꯡ ꯄꯥꯎꯆꯦꯁꯤꯡꯗ ꯃꯈꯣꯏꯅ ꯂꯝ ꯈꯣꯞꯆꯤꯟꯕ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯈꯣꯏꯗꯤ ꯂꯝ ꯈꯣꯞꯆꯤꯟꯕ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯃꯤꯒꯤ ꯂꯝ ꯃꯨꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯃꯅꯨꯡꯗ ꯀꯔꯞꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯀꯅꯥꯒꯨꯝꯕ ꯑꯁꯣꯟ ꯑꯅꯥꯗꯒꯤ ꯂꯝ ꯃꯨꯟꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯅꯤ ꯐꯥꯔꯝ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯒꯤ ꯖꯒꯥꯅꯣ? ꯃꯐꯝ ꯑꯁꯤ ꯏꯪ 1939 ꯗꯒꯤꯅ 1943 ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯁꯒꯣꯜꯁꯤꯡ ꯁꯖꯤꯛ ꯊꯥꯅꯕ ꯄꯤꯈꯤꯕ ꯂꯝꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯄꯣꯅꯤ ꯐꯥꯔꯝ ꯍꯥꯏꯅ ꯖꯒꯥ ꯑꯣꯟꯊꯣꯛꯇꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁꯦꯟꯇꯔ ꯑꯣꯟꯊꯣꯛꯇꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯐꯝ ꯑꯁꯤ ꯆꯪꯕꯗ ꯃꯈꯣꯏꯒꯤ ꯄꯔꯃꯤꯁꯟ ꯂꯧꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯅ ꯀꯔꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯒ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯐꯝ ꯑꯣꯟꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯗꯤꯄꯨꯇꯤ CM ꯂꯣꯁꯤ ꯗꯤꯈꯣꯅ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯕ MLA ꯕꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯦꯛꯁꯄꯥꯟ ꯇꯧꯔꯛꯄꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃ ꯐꯪꯅꯕ ꯏꯁꯣꯔ ꯈꯨꯔꯨꯝꯁꯤ ꯍꯥꯏꯅ ꯔꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯛꯁꯥꯏꯖ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯚꯦꯍꯤꯀꯜ 5 ꯂꯣꯟꯆ ꯇꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫